Good morning, mayam punamak, yengbiriba, amasung tabiriba, pumnamakpu dayan laisramna, Prabhu Jesu Christa, Kanbiba Mapu gi minglenda, ikai khomnajabaga loinana, yaifa mangol pizari. Yengbiriba amasung tabiriba adom, phattaba haribadudagi, amambagi diabolgi pangalдagi, kanbikhraba ekoibu loinabiriba, Emmanuel, Prabhu Jesu na kanbiba oisanu. Amen. Mayam ngarang asi tangkhulgi ima amaga aiga wari sanajaba. Imaduna mahakna hojik thokliba Kuki singna mekhoigi mathakta amuk maiteida loiraga amuk mekhoida muk tawrakpagi yum mai tharakpagi irangi maramda amasung imana mayum thadokhtuna hingnabagi damakta chenabagi matangda imana wahai khara haibirakpani amasung mado aina tajaba matamda aina kanbiu mapu hairiba khoigi pagi channel asida aina thajabani maramdi mekhoida ingthabal leitaba mekhoida minungsi yaudaba Kuki gi mihat pasing kharagi mekhoi gi thawong ado mayam da sukhanganing bani maram di mekhoi se Christa gi natte hai do mayam da ina uthok ning bani Bible na hai mayam mekhoi da ing thaba purak pasing ado yaifa bani maram di mekhoi bu ishor gi macha sing kaugani adubu mekhoi da ing thaba hai base mekhoi na leiru mafam pomnamakta ing thaba purak panate irang sagat pa mikap mirau khol thoanba Haiba singa se urakpa matamdagini mayam aina mekhoigi maramda ahanbada aina wapau semjaba matamda kokpiu nungsiu haina Bible da Prabhu Jesu na takpiba wahai kaya ama phongdome adubu mekhoina micham halakpa matam mara lejidrabi nupi ahumga pigliba angang ahumga mekhoina minungsi khangdana mekhoina hatoklakpa uba matamda mama aduna pigliba angang ado mathada konjaraga leijabani ado mamagi mathadagi setatlaga pikliba ngang adubu hatorakpa uba matamdagi khangkhre oh they are not a Christian mekhoi maming khaki Christian ni Jesu Christa na thamoida phongdok pire haidu taktho mekhoi kanano mekhoi gi reality do karino yaugi dress set pa manung da di charam naraba kaisa loiba khodong chaba launabagi manghan takannabagi ishorgi afaba wapau sandokpagi mayokta leiba ishorgi afaba wapau sandokpa thingba shaitangi wapau shaitangi thabak tawba singado adugi maramda takthu haiduna maramdi ishor kanbiu mapu Jesu Christa mahaki aning manatte ne khoina tawribadu mahaki thabak natte nungsi khangdana micham sing hatorakpa matamdagi aingonda phaujaba malei madudi o Bible gi wahai ne khoidi napa di diabol dagini ne khoigi napa gi achum napa gi aning baruta ne khoina tawba pami mahakti ahobadagi mihat poirami mangonda achumba leitaba maramna mahakna achumbada lepangamde mahakna minamba ngangba matamda mahak mathantadagi ngangi maramdi mahak minambani amasung madugi mapani haiduna Bible yawi mem amasung arangi imaga iga semjaba imagi imana phongdok pirakpa voice record aduda Kuki gi mioi singna nachin thiganu fake news sandokanu ka haidun haireba haibadi mekhoina fattaba tawrasu mekhoi chummi aina haiba ngami mekhoina lalasu chummi haiba ngami mem ko achumbadusu amuk aran bani haidun haiba ngami popi tharasu amuk yai haiduna haiba ngami church manungda nongmai pairasu madu karisu kaidi haiduna haiba ngami mi hatosu yai haiduna haiba ngami aduga mingdadi Christian haiduna yam kanna hai yam toina hai handak viral loikiba Kuki gi leader amaga Naga gi chairman amaga wari sanabadasu Kuki gi leader aduna nekoi Christian natra haibase yam toina hai adubu Christa gi tunginba adubu Christiani Christa haiba Jesu Christa mi bigi damakta kalbari gi cross ta shibi bani jati bijati gi damakta natte amasung hingat khibani haiba Jesu gi tungin boy bataraga dinung shiba kokpiba chanbiba ngamgadawani adubu mekhoina leiruba mafamda khatnaba chainaba phuba mi hatokpa irang tawba aduga akan ba nongmai paiduna irang tawba hatokpa se yummai thaba mekhoina leiruba mafam pomnamak tawduna leirabani maramaduna mekhogi achumba se karino haibasi takthok chaningmani aduga maitei kharana ingonda phone tawrei Jesu Christa thajaba kharana oza mekhoigi mawong ubadagi Jesu Christa dagi ekhoi lapthok chare ekhoi pamasa man ingonda phone tawrakpani nupa macha se Prabhu Jesu Christa thajaba magi room da Prabhu Jesu Christa gi photo thamaga
Prabhu Jesu da khuram jaba magi mama mapa na su kari su ngang de to Kuki na maitai sing da tawrakpa Christian ni hairaga micham hatorak pa se uwa matam da mama mapa du na ngang du gi Prabhu Jesu gi photo do sagai raga hundoki hai phattaba mihingcha Kuki na ningba lai do nang su ningi ra na adu mai khoi do Prabhu Jesu do Kuki gi na te hai ba do mayam hai ba aina phongdok chaning mani Prabhu Jesu di thajaba mahak adu gi ni mahak maitai oiram ba jai mayang oiram ba jai chingmi oiram ba jai American oiram ba jai Japanese oiram ba jai Chinese oiram ba jai Prabhu Jesu Christa thajaba do magi tung injaba do mado mahak do Christa gi ni maming lauraga yaroi yaugi fi selaga kaisa loiraga yaroi mayam hojik social media da viral oiriba video khardang yengbiyo mekoina tawriba aduga Kuki gi mioi sing micham sing di yam nungai te ko micham sing di aduga Naga gi su micham sing aduga Kuki gi micham sing su hojik yum thadok tuna chenare haibagi mong kayama ure aduga Kuki gi mioi sing na yum mai tharaga harauba mong mato hojik social media da viral oiriba video khara yengbiyo mayam asisu amuk fake ni aina haigadra haijan na ba yam hai haijan naga no pukning hongo matam leiringai da natragadi oirom da leibasa dia bolam sung mahaki dut singi damak thaurang tau khraba lomba nai da bamai da chalu haibado haibagi matam lakadore yengbiu me ama sung comment tawbiramu loina na share tawbiramu praise the Lord Ukhrul district in Litan the oirakli baphiba masigi matang da athubagi mifam ama yawba satkiba deputy minister losidiko leina nongmai kapna rakrai SKTV na tuan source tagi fangba paw singi matungina Tangkhul amasung Kuki ani gi marakta tholiba hingsagi thodok kya na oirakli baphiba masigi matang da Deputy Minister Losidi Koyaw ngasi Litan Police Station da athubagi mifam ama pangthoki mifam adu da Tangkhul Nagalong Tangkhul Sanaulong amadi Kathogi President Singh Assam Rifles ke General Officer Commanding Ukhrul AC ke MLA BJP Manipur Pradesh ke Vice President Ukhrul District ke DC amadi Ukhrul District Police ke Additional SP na Singba mioi kya na saruk yakhi hairi Tanjadu da hingsagi thong sing makha sathartuna yum mai thaba horaki loinana nongmai kapagi thodok sing thorki hairi Nakalamorom da Ukhrul District ke Litan da Kuki amasung Tangkhul ani gi marakta saun ungkhanaba thoktuna ngarang yum kaya amasu mai thakrabani hojik haukiba tang taret ki numidang da Tangkhul gi mioi ama Kuki singna Litan sarai khongda tamthina phorakpadagi Imphal gi Rims Hospital laikanari thodok adu gi matung tarakpada nakalani gi marakta hena kanma mongda ungkhanaba thorki oirakli baphiba masida panaba thodok sing makha tana thoktanaba Ukhrul gi District Magistrate Asis Das na ngarang numidang pung taret gi makha taba order ma thoktriba fawba BNSS Lisingani kunumdo gi section 163 gi subsection 1 gi makha da Litan khul gi akoibada curfew lauthoki adumainamak nakalani gi marakta ungkhanaba hengalaktu na ngarang asi nakalani gi marakta hingsagi thong kya sathaba horaki thodok adubu laksinaba honabada security force na tear gas cell kaya kaptuna miyam gi irang adu laksinaba honaki adumapu namidangi matamda yummai thabana singba thong kya makha tana satharkibani thodok adu da Tangkhul singi yum kunrom amadi lenga ki quarter mari rom sumai thadolamki tanja adu da automatic rifle kapagi makhol sumya na tanaki hairi Irangi pibam lusilakpa maramna Litan gi akoibida leiba tuan ba khulgi khunja sing saphagadaba mafamda senaba yauki haina pawsna makha tari सिलेंडर है ना
Sarai khong in hal pan tawe, sarai khong in hal pan pantai, sarai khong in hal tawe. Ah, san tha ji nge hal dong jing pantai ga la ho khat khat tawe. Tangkhul nào bị em phá với nó cái gì bình chứ mà cá lùi luôn thì vác là bông dài đi là rồi ra juwe sang khai lebam đặc đấy tôi gặp tiền sang khai này haji ki latest pau ni ado falom de ki gari arage aga pero no kulam bi da na haire ko moi maron sida aduna haji mai thaba no me kamna ba kan na hore aduna yarege kulam bi da kulam lai talom da falom da legi ba kam ko yarege haga pero no ko pero no na haire no me kamna ba yum mai thaba hore na haji se aduni moi se hairi ba loje do khangdaba mayam su khangbiro anh hãy chơi với luôn chị. đây là đây nó mới cặp ngọc thứ cái này mày thô thô cái gì xin chị 일단 Kuki 아전 그 릴레 실린정 뭐 가게 릴라 이 토보게리지 아직 뭐 힐라 토보게리 Tension erupted in Manipur's Ukhrul district after suspected armed Kuki militants allegedly burned several houses at Litan locality on the 9th of February 8th. As per officials, the tension stemmed from an incident that took place on February 7th evening when a man from the Tangkhul Naga community was allegedly assaulted by a group of men belonging to the Kuki community. The incident occurred at around 8:30 p.m. when the victim, identified as Sterling, a resident of Sharkapung or Sikibung village, switched on his torch after hearing voices nearby. He was allegedly assaulted by the group for directing the torchlight at their faces. Sterling sustained serious injuries and was later shifted to a hospital in Imphal for further treatment. Following the incident, residents of Sharkapung village allegedly demanded that the chief of Litan, Saraikong, hand over those involved in the assault. In view of the rising tension, the administration imposed prohibitory orders in the area. Despite the prohibitory orders, miscreants allegedly set fire to several houses belonging to the Tangkhul Naga community at Litan, Saraikong. In a retaliatory incident, one house belonging to the Kuki community was also burned in a nearby area. This led to a clash between people from both the communities, following which security forces fired tear gas shells to disperse the crowd. Officials said the extent of the damage is still being assessed. Among the houses burned was that of late Deepak Vashum, the headman of Litan, located on the Mongkot Chepu site near Litan. The situation remained tense but under control on Monday morning. Additional companies of the Border Security Force, Rapid Action Force, and Central Reserve Police Force have been deployed at Mahadev Lambui, Shankai, and along routes leading to Litan to maintain law and order and prevent the movement of suspicious persons. Kuki na cha cha tau sulu ha khang amu otar hek thok pa ka khang nei mo otar khoi ngon da tau ro hai no otar tho kan da ko han la su ha toi ni moi gum ba kai su na ta di minat ani do loi sin bi do ne tiam dau ki nu ko ra gni ta yikin
咱不包心了，肉心咱偷偷喝了嘛。